Indian Army ka chawna nongmay kamna khidaba kuki militant singa karamna suspension of operation chataram libano haina professor and Joy Kumar na India madi Manipur laingak ta wahang hanglakli. Separate administration ama fangdriba fauba Manipur Assembly ki hayeng pangthokadoriba monsoon session na sida tribal MLA singna saruk yabigano haina ITLF na thadarokpa cherol amada fangdorokpi. Amasong lamdam asida hojik thokliba irang asina maram oiraga maitai sing asi refugee amaga chap manana leire haina United People's Front UPF ki president Nongthobam Rupachandra na fangdokre.